पाउचेदी इंपम ओइब मरोइब पाउ खरा अपडेट तौजरी इम्फाल मनुंगदा फमलेबा दुकान कयाना ट्रेड लाइसेंस कया पाइसिंदुना पोट जोनबदगी एसओपी सलाक सारे मणिपुर की कोनुंग ओइरिब इम्फाल शहर अमदी अकोइबा मफमसिंगदा कोविड-19 लाइचत असिदगी ngaktoknaba mi punbagi chang hantanana manipur sarkarna anoba SOP ama semduna chayol amagi manungda tongan tongan ba polam sing joliba dukan singna numit khaidokna pot jolana bagi tabak chataba hauke aduba sarkarna paikhaliba thorang asi hojik arem badabagi bifamda leire pausi asina phangba paugi matung inadi imphal manungda phamliba dukan singna mana jon kadaba polam adu khaktagi trade license lawraga jon bagi tabak chathai adubo हौजिक्ति नौरा ट्रेड लाइसेंस रिन्यू तौबगी खुदोंग चाबा लौरगा हाना जोलंबा पोलम सिंग अदु नतना अनौबा पोलम किया अमसो ट्रेड लाइसेंस लौदुना पोट जोनबगी थबक बागचना चथरंबदगी सरकारना नुमित कानरगा दुकान थोंग हांगबगी थबक चथरकपा असि अरेंबा ओरकपने खुदम ओइन आहारबदा हाना फिरोल जोनबगी ट्रेड लाइसेंस पाइरंबा दुकान अदुदा आतोपा पोलम कया अमसो जोननबगी ट्रेड लाइसेंस लौदुना जोनसिनबदगी नुमित खुदिंगी ओइन दुकान हांगलगा पोट जोनबगी खुदोंग चाबा अदु लौरे मासिना मी पुनबगी चांग असी असुकी मतिक हेंगलकले मरी लेनबा इम्फाल शहर ngaक सेलिबा पुलिस न चेक तव मतमदा सु दुकान अदुदा जोलिबा पोलम सिंग अदुगी ट्रेड लाइसेंस सिंग पुथोक्तुना योन पिजाई हाइन उत्पदगी अरेम बतादुना तोगले पावसिना मखा तारिबदी दुकान दर सैवुल अमा चुपना दुकान थोंग हांगदुना पोट जोननबगी चथरगिबा लालोंग असिदा इम्फाल म्युनिसिपल कॉर्पोरेशन ट्रेड लाइसेंस रिन्यू तवबगी खुदोंजाबा असि पीदुना हाना पोलम अमतंग जोलंबा दुकान सिंग अदुदा अतोपा पोलम कया जोनबगी ट्रेड लाइसेंस पीबदगी दुकान अबदा पोलम कया पुन्ना जोनसन बगी थबक चथरकपने सरकार न कोविड-19 दगी गाक्तोकनबा सेमखिबा एसओपी असि सलाक साबगी फिबम असि लाकपने आइरे पाउ अमदना लम खोपसिल लंबजिंग तकथोखरे नौरिया पाखंग लाकपा केंद्र की मनुंग चन्ना मोंगसांगै स्कूल लेरकतगी कोंजेक लाइकाई फावरगा एयरपोर्ट ताब ख्वाइदगी मरुइबा लंबी असिगे येटलोम माइरोम द लम खोपसिन दु जुमकै अमदे दुकान जिंगबा साजलंबसिंग असि तकथोखरे रेवेन्यू डिपार्टमेंट अंगासी अयुक पुंग निपान दगी अहुना लंबी परिंग असिद लम खोपसिलंबसिंग जेसीबी न सिंगबा सिजनातुना तकथोखे पुन्ना लंबी परिंग असिद मियोय कुनरोम द खोपसिलंबा लमसिंग अदु तकथोखे लंबी तकथोकपा लोयरबा मतुंग द एयरपोर्ट ताब लंबी असि सीएम दा निंगतिना पाकथोक चौथुना सेमननबगिदमक ngasi gi thapak asi pangthokpani haike maragasi da nupa ama siduna leiramle ngasi ayuk kakching district ki Hianglam police station ki manung channa Hianglam Iranmai amati langmai tong phauna phamda nupa ama sinuna leiramle aire leikidaba miyu asi Asem Rajen sahi yangkhai ni thoi apokpa e saunu kawe thawbal khekman dagini aire nupa asi pham tawduna leibani mahakna sidun leiramleba asi yuka hena thaksin pedagi ingbana baram oiduna sibu oigini han singnari asi bahaksang mari lena police na lakut khre aire CM Birenda Jenims ta phamung chamalaiba dedicated covid block amanga si sangga khre CM oraga kaidoge aire no kari gi hena chauduino biren Manipur da covid-19 laichat na nong mano magi positive oiba mi gi masing hengalak pada natana sibagi masing ju hengalak liba asi gi yenglaga covid na narapa miyosin itina layang bagi kodong jaba phangan bagi damakta ngasi se minister na porong patta lairiba Jenims hospital gi awang thang basarukta phamung chamalaiba dedicated covid block amba sangga tuna miyam da khosina khre sangka bagi thorom adu gamari leina na se minister na wangak la tuna phongdokibadi haujik pawada Jenims hospital khakta da covid na naba miyoy chamrom laikidre maduna doctor amadi nurse medical staff sing haujik covid na naba miyoy sing laying na ba khonariba asidagi su hena hona tuna misimina makhata na thokta na ba khona si aina phongdokhi Indian Army na ahing nongthel khaiduna China border da kathokpana mangtha tuna ngamkhai ngakpagi thabak tawbagum doctor nurse paramedical staff na ajoba thudang loduna covid dagi ngakthokna balan thengna gadabane loina da covid na maram oiduna mi amata sian dana ba hona gadabane doctor nurse na ai gi thokpam thokpa ithau adu kaya jam na tawrabagi aibadu isana khangjagadabane covid na nabadagi wakal son thaduna leiriba anaba singna doctor amadi nurse lakba ubada makoigi pungning chawkhatlibani aibasi doctor amadi nurse singna khangna ana lahingbagi thabak thawai yauna honna bigidabani aike CM na makhatan phongdokibadi punchi habasi khubak khunamne aikhoina ego amadi bosisum thadokadabani se minister oraga kaidoge haribano aina kari ena chawgudoribano leibaki topam thokpa thabak adu chapchana pangthokna tawgani prajagi damakta phaba thabak adu tawbungamba adu asengba government ne covid laichatagi matau karam nangak thokna bo hona gadage amade stable oiba sarkar amu ohen gadage aibada ahing pawba tumtana wakal tawe sarkar na laichat asi thengna bo hona bada lawpham thokpa tawdang adu chapchana lawgani aike nagalamorom da laikhidraba BDFW Michael gi imung manung da association alupalla kamagi mateng pikre
Impal West District ki BDF Percent oiba ahobam marak ningom lerak tegi W Mari gi masanupa W Michael Singh asi haukiba November tang kuntari ta masagi anaba amategi Chandigarh Landmark Hospital da laikidre. Mana manung matam chatan da laikidaba asi Impal West District ki BDF Welfare Association ki kangbunang asi ayuk pung 13 rom taba matamda sel oina lupa lakama mateng pikre haina association asina thadorok pa zero lasina haire. Zero lasina hai Impal West District ki SPK Megachandra ki mideng makada pangthokiba ngasi gi asam pathorom aduda Impal West District BDF Welfare Association ki thaupu basingjo saruyakhi loina da W Michael Singhaga Thana Association asina district asi ki BDF percent tara mari mukta sel oina lupa lak amam gi mateng bikre loina da mathau tawringa da asok apan nangkraba BDF percent tara mukta sel oina lupa lising tara gi mateng chu bikre maram asina ngasi pali balengak amadi bari leinaba singna BDF singna thengnari ba awaba asi ubiduna matam ga chanaba honorarium pibina ba association asi gi serol asina makhatana aire mitai pangal singbu manaba thakta thamnana balengak na sinbiu organization Manipur Muslim Social Unification and Upliftment Organization Secretary General Thadorok Pacherolda Director of Minorities Maming Kaktaki Wena Thamlabra Haiduna Midai Pangal Simbu Manaba Thakta Pukunaba Lengang Sinbiu Gerol Asina Makatara Duna Barat Tegak na Minority Affairs Ki Sentang Makada Economically Backward Weriba Minority Sing Mamakoi Sakot Taurangi Scheme Kaya Paikatuna Lagle Adubo Telaba Matam Kara Asina Department Asigi Employees Sing Sentan Pam Oirakba Senja Thumja Je Nabakya Lakpadagi Civil Society Organization Kaya na Pendaba Lairakle BJP na Luching ba N Billion CM Oipa Lekak na MSDP gi Sentang Bakada Savdana Mandap kun mga sabada mitay pangalgi area da mandap kaya sabikre Minority Affairs ki Sentang Makada Purakipa Project mayam Minority mitay pangalgi mayam gi kari karampa kudol tambikre haiba ngasi pa bagangandre marama sina pali balikak na mitay pangalbo manaba thakta purak na ba amadi department ki director DDO sing hona biu aire wifi miyam da lebna chinna ba jahana na ba warep laukre Union Cabinet na miyam gi oina selting dana chinna ba yaba wifi networks PM1 na tragana public wifi access network interface ki makada chanana na ba warep laukre aire Northeast COVID-19 na siba hengalagli lebak asigi positive case lak marfudara taret mathakta laikre Northeast State singda COVID-19 positive oibagi masing hengalakpagi masing sibagi sangchu hengalagli haujik phawbada Assam da laina asina bioi chapan marfudara taret siduna khwaitiki makokta laire Tripura na chahum humraga humdoi siduna ani subada Manipur na ahum subada Meghalaya na mari subada Sikkim na manga subada Nagaland na taruk subada Arunachal Pradesh na taret subada Mizoram na haujik phawbada taruk khaktamak sidun state khuding maktagi khwaitiki nemba sibagi chang oire positive case asuki matik state asida nemna laire amana hauki bapung kun mari asida lebak asigi oina mioi lising kunthra mathoi chamga kun gani thoi positive oiduna positive case lising lak marfu dara taret lising umpuga taret chahum umraga ni thoi yaukre hauki bapung kun mari khakta da mioi chamri taraga ni thoi siki aina agency ki pauna aire maraga sida West Bengal ki hanagi CM hospitalized tawkre masagi sahi humraga taruk suraba sahi kaya West Bengal ki chief minister oiramlaba Communist Party of India Marxist CPIM gi lusingba amasu oiriba Buddha Dev Bhattacharya masa ngamlakhi dabadagi hospitalized tawkre aire aroibeda content sing asig maroiba pau khara asipa pau damjariba Manipur ke YouTube channel amadi Facebook page asidagi yengbiri bopna mak pathaga chari loidana channel asina domda kanara badi subscribe like and share tawba kawhi guru puna makbu amukana thaga chari